Manipur leingak ki Central Forest Division na Wildlife Explorers Manipur ga khutshamnaduna Lamphelpat Annual Migratory Bird ki Census Mai Pakna Pangthoktuna Lamkoi Uchek Makhal kuntra documentation Toukhre hairi. Hiramasigi matangda headquarters Central Forest Division ki RFO na thadurakpa cherolaman hai. Migratory bird ki census ase Manipur da Chakta balakpa Lamkoi Uchek singge masing khangdokpaga mari lainana pangthokpani. Handak pangthokliba census ase mamang chahida pangthokiba immigrants bird species ke documentation aduga manaba mongda chatharakpani. Thorang ase Manipur ge natural habitat sing yokhatuna thamnabagi bandamda akhanaba mityeng changlaga pangthokpani. Central Forest Division Southern Range West Range ke Range Forest Officer Kiranjit Humnamna Luchinglaga Wildlife Explorers Manipur gi thomi sing yauna chathakiba census aduda Lamphelpat Chakta balakpa Lamkoi Uchek sing khangdoktuna masing thibagi thabak chathaki. Census team aduda Lamkoi Uchek Makhal kuntrarom documentation taukibaga loinana region asida chathariba Uchek masing thibagi thabakta maruoiba data camarum hapchin bangam lei. Thorang asida Manipur leingak ki Water Resources Department na mapung phana support tawduna census ase ningthina pangthoki. Census asiga mari leinana Central Forest Division gi DFO Bikram Suresh Nadin hai. Lamphelpat makhal makha kayage Lamkoi Uchek sing nauhauna chakta balakpa sida aduki matek nungaiba fawi. Census asina haujik chathariba conservation gi thabak thoramda chauna kanaba piri. Lamphelpat ki pak chauraba wetland ase ka hena ingba mafamdagi pairakpa migratory bird singgi ningthiraba panthungpham ama oirakle. Amaramda census asina Lamkoi Uchek singgi haksel amade migration gi mong matauga mari lainaba environmental factors sing manung yauna khangbada ahenba mateng oiragani haina mahangna makha taki.